Kurumjare, ISTV Pauming Tabir Basingutaram Nokture, Hosumoro Pau. Manipur State Archaeological Monument Amade Mafam Singh Naksen Bagitabak locally Haina, Chief Minister Okrami Bobin High Cray. Nupi Singbu law making body da masing yamna Yohanaba Honabagi Tangai Fatabal Lady Haina, Health Minister Funjatang Tonching High Cray. Amadi Circle SDO Singna Panchat Kitabak Thoram Singh Yangsin Hangani Haiba, Sarkar Warip Kimayukta, Panchat Amadi Jila Persat Singh Kongjang Jangsin Gadore. Hosek Mapung Pau. Numit Humni Chupna Chathagadaba capacity building amongst the heritage managers of Northeastern Region Haibasida National Workshop among a Palace Compound led by MFDC Hold Hokre. Art and Culture Government of Manipur Amadi Indian Archaeological Society New Delhi na Punasinduna Pangtokiba Thoramadada Chief Minister Okrami Bobi Art and Culture Commissioner Dr. R.K. Nimai Singh Amadi Indian Archaeological Society New Delhi ki Vice Chairman Dr. S.S. Bishwasna Thorongi Maru Oiba Miyosing Oina Sarukya K. Chief Minister Okrami Bobi na Fungdukibada Bharata Archaeological Survey of India State Singilariba Archaeology Department Amadi Sarkar ki agencies Singh Loinana Museum na Chingbana Cultural Heritage Singh Yokatnaba Ngaksenbagi Thabak Yamna Kanna Lokale. Ing Solisingam Samapal Kuntrada Manipur Archaeology ki Thabak Horakibaga Loinana Kameng Amadi Sangai Telna Chingba Mafam Singda Archaeological Exploration Chatakre. Manipur State Archaeology na Tongan ba Masak Thokpa Thabak Kaya Paikatuna Archaeological Monument Amadi Mafam Singh Ngaksenbagi Thabak locally Haibaga Loinana Asigumba Northeast Region ki Oiba Heritage Manager ki National Workshop Ama Pangtokpa Asi Afaba Kongtang Fungdoke. Would really benefit the heritage manager of Northeastern region. Science is now widely involved in all aspects of our human life. Similarly, in the field of archaeology, for the survey, preservation, land conservation, various methods, techniques of science are used. Major part of the Northeastern region are culturally attached with mainland India, but geographically it has a close affinity with the Southeast Asian countries. Nupi Singbu lawmaking body da masing yamna yahonaba honabagi tangai fatabal leire haina Health Minister Funjatang Tonching nangase Churachandpur gi New Lamkada laiba Mary Kom Boxing Area PT Sports Complex da pangthokiba Mahila Congress ki thoram da high grade. Churachandpur Block Congress Committee na sinduna pangthokiba Mahila Congress ki workshop kam mass enrollment amadi Churachandpur Mahila Congress Committee mapangal kangkhat hanaba pangthokiba thoramadada Health Minister Funjatang Tonching Manipur Pradesh Mahila Congress ki President R.K. Rani Shana Devi Churachandpur ADC ki Executive Member Kaswalun Churachandpur Block Congress Committee ki President T. Chongbia Amadi Congress ki ticket ta Lok Sabha ki Mirep Oinaba Honariba Health Minister Funjatang Tonching ki Machanupi Bungailun alias Lulun Tonching na Thorongi Maru Oiba Miyosing Oina Sarugya Ke R.K. Rani Shana Fungdokibada Manipur Lady Banupi Singna Hanagumna Imung Manungi Taba in Kang Su Nomduna Laibagi Matam Natre Nupi Singna Mapan Tokuna Laibaki Oiba issue Singda Saruyaduna Santi Laibalamdam Ama Ohenaba Honaba Tangai Fade Haike Lulun Ton Singna Nupi Singsu Laibaki Wild Taudada Saruyabagi Tangai Fadabakaya Lakle Masina Maram Oiduna Ras Dida Nupi Sing Kongda Bagi Matam Adu Oirakle Haike Health Minister Funjatang Tonching na haikibada Bharat Sarkar na nupi da sakti sinanaba thabak kaya paikhalakliba asigi yenglaga Manipur da su nupi singda henba sakti pigadabane law making body singda nupi singsu saru yahannaba honaba tangai fadre fungdoke Mari lainaba video singna panchayat ki thabak thoram sing yengsinbagi mahutta Circle SDO singna yengsinhangani haiba sarkar gi warep atuba matamda handoktrabade panchayat amade jila parishad ki thabak sing leblagani Loina Namatang Sahida Pangtokadoriba Lok Sabha Mikal boycott Togani Haina Manipur State Panchayat Parisat na Warip Low Cray Ngasi Kongpal Iran Pam the Labor Community Hall the Pangtokpa Atuba Panchayat Ki Mifam Amana Warip Asilo Kibane Mifam Asida Parisat Ki General Secretary T.S. Bubon Yauna Local Body Singi Luchingba Kaya Susarugya K Sarkar ki hukum amagi matung ina SDO Singbu Block ki video oina amadi MGNRGS की प्रोग्राम ऑफिसर ओइना हाबलक पबु मिफम असिना कन यानिंग तब फुंडोके सरकार की हुकुम असी पंचायत राज संस्थान सिंबु नमथदुना थमनबगी मरु ओइब हुकुम ने
SDO singna sarkar gi maru oiba thodang sing haibadi revenue law and order ga mari lainaba sing magistrate ki mikhal ga mari lainaba thabak sing Thoidokna urban local body ki chief executive officer oina thabak pubana kaidongai da video natraga program officer oina ahen ba thabak oina hapchin ba haibasi panchayat singna pangthoknariba MGNRGS pu thawoina pangthokpa ngamhandabani masigi matakta panchayat singna paigadaba flagship program kaya amadi maru oina constitution na piba mathau mangam sing pumnamak nathaiduna thamliba asigi damaksu khongjang asigi manung channa yauksin lagani Mifam adu loiraba matungda parisat ke wangaloi MD Abdul Latif na phongdokhibada laukharkadaba khongjanggi manungda panchayat singna sarkar gi thabak singda corporation pidaba MP gi mikhal boycott tawbaga loinana sarkar gi firep asi hongdoktriba fawba panchayati raj institution singna ngasidagi thabak lepa khongjang hauragani masiki damal struggle committee amasu semne haike officer oiga aikoi utilize tawbagi madumade khoi su pam de aikoi magi makada thabak ama tawba pam de haba wapam ni si am de lugye wai Lamdamasida kundaminari ba kanglup singi mari phagat hanbaga loinana state asigi tongan ba sakhat thorang sing khumang chokshunana ba sarkar asina angamba thakta honari haina Chief Minister Okrami Bovina phongdo kre Jurasanpur gi Hyangtam Community Hall da ngarang loshin kiba suba World Jomi Convention da Chief Minister na wafamasi phongdo khibani Tharamasi da Health Minister Funjathang Tonching MLA Kesham MLA Jinchuan Hao Parliamentary Secretary Health Pungjagin Balte Susarugya K. Chief Minister na makataraduna Science and Technology Sakalak Pagaloinana Jau Miyam gi Samas ki Oiba Saktam da Chauna Awonba Malakle Manipur singa lingai matamdagi hauna Kanglup kayana khundaba lamdam amane Aikoi khudingmak nungai yaifana santi laina hingminaduna lakle amana amabu thajanaba nungsinaba kaya asina amatu oiba ke saktamasi ngakpa ngambane Sarkar asina tongan ba sakwa thorangi thabak thoram sing paikhatuna lakle aikoi gi sel thumgi phibam su phagat pagal loinana state asi singthaningai oiba mawongda awonba ama purakle adubu hojik state asina tongan ba singnaba kaya amade adumak mayoknare Masi khudingmak aikoi khudingmak na punna thengnaminaduna punna sakhat minanaba honasi haike Manipur State Council for Child Welfare na sinduna chatkiba tangkunda moirang komda leiba welfare asig office da pangthokiba sport painting competition asigi fall lautokre chahi manga dagi nipan phawbagi oina Onia Konsamna first Oinam Catherine second amadi Asapriya Nongthombam na third chahi mapandagi taranithai phawbagi oina Malemngan ba Waikhomna first Sogaizam Santosh Singhana second amadi Rosita Thongamna third amadi Zahi Tarahumdai dagi Tarataruk Fawbagi oina KSS Gopinath Singhana first Asem Indrajit Singhana second amadi Soni Swaramna third takre Rani Gaidilu Welfare Society for Tribal People na sinduna India look its policy and socio-economic security of hill people gi matangda numit ini sathagadaba seminar amang asidagi Tribal Research Institute ki conference hall pangthokre Tribal Research Institute Chingmairongna sponsor tawduna pangthokliba seminar asida MTDC gi chairman MLA Manga Waifai MLA Janghenlung Panmai Trigi Joint Director Jed Solomon Su Sarugya K. Resource person oina Manipur University ki Manipur Institute of Management Studies ki Assistant Professor Thangjaman Lobhum amadi University asigi Center for Studies of Social Exclusion and Inclusive Policy ki Assistant Professor Thathang Waifaina seminar sigamar lainana wangang K. MLA Manga Waifaina phungdukibada South Asia countries sing the lady ba lebak singi marakta sel thungi phibam phagat hannaba amade lalol itek chatok chashin tawda chingi lambi singasi yamna maru oide masi pumnamak chingi praja singna hena khangbu mathau tai chingi praja singi oina seminar asi yamna maru oi phongdoke We are a bit slow in making a progress. So the government of Manipur and some Northeast states, we have to fight this so that the policies adopted or the agreement signed between the two countries be implemented immediately for the benefit of the states of Northeast India.
Modern College ki ozani from babu yaning da phonglok tu nang ase Modern College Teachers Association na Federation of Government College Teachers Association amadi Government Part-Time Lecturer Association ge matinga loinana ngasi Modern College da wakani fam chatake wakani fam da sarugya ki BCS Rita Kobe College asiki oja amana phonglok ki bada College asigi Modern College Multipurpose Hall da October gi tang 19 da Student Union ge election ge board masing thiba gi thabak chathari ngai da masana masabu Monitoring Cell Students Union election ge mini haijaba kangu amana candidate mangagi fall haidokpa yaroi haiduna thingbaga loinana mioi kun kunthrarom board masing thiriba mafam da changlaktuna table chawkre today kiba amade Pol Science Department ke oza Dr. R Horam amade Philosophy Department ke oza Y Yaimabu Puram ke haina wakanmi famadu da sarugya kipi oza man phongloke Magna makata na phonglo kibada government ki order matung ina thabak adu oja sing na pangthok kibane thawdo adu gi matung da sarkar na action amata lokhatriba karigino mahairoi gi lup ne hairaga oja da kut thaba yaning de mari leina ba singnam injeng changbiu phonglo ke Kangani education mo work tong ni hai bachim da kholaw law ba mi mayam na mana changlak laga makhuchu haloi da ba oja da physically assault to ba hai ba se ai koi ma si condemn to jeri Niam puna maksua phamase khanthariyo Satra ni haina masabu haijaba mi amana Oza gi makalak ta kanbada oza se badly injured wa Mappa mama phuwaga pakhanga Ngasi lamdam sida leiba Education ru nungsiba khudimang na wapham ase thawdok ase masibu condemn do khamthoi JCB driver Debras Hatkipabu yaning da phongdok tu nang ase ayo pung manga dagi October gi tang 18 gi nungthel pung manga fawba chathariba Manipur banasina Khurai lamlong gi dukan sing thonglo na khe Khurai lamlong dagi chatkiba lambi sing thingkhe lambi da uwa kaya phajinduna achara wok sing thingkhe Amaram da banasiki saruga mo oina singjamai da lambi thingba gi thabak chathake General strike asina atai mafam singda de ka hena akai ba pikhide Manipur gi tongan mafam da leiba sarkar gi loisang amade petrol pump loinana Khwairaman bazar sing thong hangna khe lambi da mahusa gum gari chanakhe JCB driver Maisnam Debras Hatpada Chenabadagi police na faduna thamliba Tongram Samchan Thanga Kunjau dagi hojikna Langol Ningthau Lekai da hongalaga leiriba mi asigi yum ngasi Langol Ningthau lai lekai ki nupi sing yauna miyamna thudek tuna mai thakre Miresi chahi mari mangarong ki mamang dagi mfam asida hongatuna leirakibani hare Mag hawam marak kaisam lekai dagi loremba me makaubi nupi ama Hatpada Chenabadagi Langol gi mayum asida halakidrabani hare Ngasi Langol Ningthau Lekai ki community hall da miyam gi mifam ama pangthok laba matung da Samjan hariba miyoy ase mapunchi chupagi lekai da ki tantokpa amade makhoi gi imung manung gi miyoy sing amata kanagumba miyoy amatana jangjafam piramba yaroi haina warib lawkhre Devras ki Mihar People's Action for National Democratic Movement na kana yaning daba phonglokre Miarasta Jenaba Singh Imphal West ki SPK Jentagi lamjing makhada phagat pangam kibabu thagat pa phonglorakle Makata na fagalaba amade fana ba honariba singi matakta athuba matamda sar sit thagatuna jab saba chairak pigadabani JSC amati miyamna changsilak pa khongjang khudingmakta pandamna chapchana thodang logani Socio-Economic Industrial and Cultural Organization Saikona su mihara sibu kana yaning daba phongdokre Devras ki mung manungda sarkar gi maikei dagi piba yaba mateng pibi na bapil tawre All Manipur Rickshaw Driver and Pullers Welfare Association asu miyara se yaning daba phongdokpaga loinana January ba miyoy sing ahakpa cherak pi na badawi tawre Amarom da miyara sida thanga khunjau dagi hojikna Langol lai manai da leiba T Babu hariba miyoy ase Langol lai manai da sunglai leite haina lai manai apunba nupi lupna sengdorokle Police na lana haijinduna lekai asibu mingsat thian na basinba thong asi yamna nungaite ngasi lekai asida khangodana bisorjit kauba amagi yum khangodana mai chaglakpada miyoy kharana lana sandoktuna mihat party babugi yumni haina pauthokpiba asi laibak thibani Devras ki misi asi lekai miyamna kanne yaningdaba phungdokle Seva Club Thongzu Part 2 Madi Society for Peace and Prosperity na sinduna Haukibo October Kunmari Dagi Numin Mangani Chupna Chatharakpa Community Based on Disaster Management ngasi Seva Club Tolution Crate Luisin Magi Thoramda Thongzu Kendrogi MLATS Bisorjit Thongzu Part 2 Ki Pradhan Chingkai Ward number 6 Ki Member Bimolata Ward number 7 Ki Member Sunil Madi Society for Peace and Prosperity Ki Secretary Mani
Komol su saruk yake. Taungi saruka moina karigumba khudong thiba tholak matamda matau karamna ahan balaying pigadage amadi araiba polam sing sijinaduna asok pamye adu hospital da karamna pugani haibagi matangda demonstration utke makata na training program asida saruk yake ba training nifuda honorarium su yatoke Tharamadu wangang kiba singna training program asina karigumba khudong thiba tholak matamda yumda lehoriba nupi singda achauba kanaba mapigani fongdongna ke Chief Guest by MLATS Bisorjitna training program asi Thongju Kendragi Mafam Ayamada Pangthoknaba Marilainaba Singda Appeal Tauragani Fungdoke Isagi Saktam Ngak Pangamnanaba Madilamda Masida Tholiba Pamdaba Thodo Watok Sing Toktanaba Damag Ngasigi Angang Singna Makwina Tamliba Lairika Siki Matakta Moral Education Buningtina Training Toba Amadi Kanganba Yamnamak Tangai Fade Haina MP Dr. T Mainana Fungdokre Vision Creative School of Science Thawal Okramgi Literary amasung cultural meet thoramda sarukya kiba MP na wafmazi fongdokibani thoramasida Council of Higher Secondary Education Manipur ki chairman Aisna Chandra Thawal College ki retired lecturer L Birasu sarukya ke thoramsi ki saruka moina handak pangthokiba council na loba 12 parkya da council ki award phanglaba school asigi mairoi tarama thoida certificate amade khudolpot piduna pung thawat ke Dr. Mainana Makataraduna Chahi tara maridagi tara taruk fawbagi manungda lairiba angang singa se yamna section gadaba amadi ningthina sembi gadaba matamne makhoibu moral education gi maramda khan khrabade tholiba pamdaba thodok kayadagi kanmangam kani fongdoke Manipurda education da grading system chanaba hokrabana mahiroi singna supnagi lairi khak paba haiba natana sana khonaba amadi literary na chingba kaya su khangdaba yadre fongdoke and we've been training we've been by the way, moral education, most of them are going to say, "Young President Kashi Kasi, they will talk about the bar. You play very, you start with your body, the white woman, by push the way to me. The good is that very planning of vacancy, but the lack of the home, I'm going to say, you come to Tabani. Hafta Kangzebung the Chatari Batari Suba Regional Saras Fair Gistol Hangibum from Singda is in Tumzilakpa Made, Mapan Tokum Nachingba, Nate Zadabakaya, Mayoknari Haina, Stole Hangiba Singna ISTV News staff from Dokre. Handak no Maniki Mamang that no Tilly Jukibana stole Hangiba from Singda ising Jensilakbane. Silly Langiba Singna, Nantoknaba, Honarabasu, Dread Laitabana, Kudong Sadabadi Atumak Mayoknare. Amarom Damiam Gidamak Tamliba toilet, Fibam Chatre, Pata Haudi Langtoknaba dustbin Tamdabana, Amoda Kaikaya Su, no Pum Latre. Hiramasida Silly Langiba Singnam Yang Jangbiu Hari. Chingtujin basis of rains and Bamilas and video composition. But to let key Mapanipan to Bugis, the winners shame with the same do Drasulian, Bamiam, Nikatam Basida, with an white. Amaram the Rural Development and Panchayati Raski Monitoring Cell Project Officer KS Bomchana from Durakpada Stole Singda Ising Jangliba Ase talked to Nabatabak Paikale Nimitara and 20 Satagadaba Fair Sida Miam Gidamak Department Angambatak to Honore Masida Miam Nasu Mating Pang Buhare. Kitang Labak Tiva Moraksida Nongra Susila Podegi no he unexpected or among the Suslaponina Massima Kitang Toba Toriado Massima Minister one of the Makada platform one single Tadan for the negotiation of Nizeri Adugayam was swapped of Jeriana program like they are smoothly satiri. MOBCki Makada disabled Singi Oiba Housing Loan Gate Jinga Singh Relief Center for Welfare of the Differently Able Person Manipuri to Crave. Center asigi presence here so pendrona luchingba kangbuna tongan mafam singda MOBC ki makada piba jinga singyan to ke beneficiary singna yamna thajadaba mongda yum sanaba jinga sing pirakpada harawu phungdu ke CSO pendrona center asina MOBC na haijaraba matungda polam singa se yendokpagi thaudang longduna chatpa ngamdraba miyoi singi damakta mateng pangbani phungdu ke Ngasi yuk chaurangna pung tararom taba matamda nagamapal machingi lambi mataida bom manba ama leirambadagi miyamna mipaina duna chenerure Manipur Police ki bomb expert laktuna yengsinbada yadaba inverter ama oirambadagi police na lokthokre All Manipur Disabled and Handicapped Person Development Agency Chingamaka Ketrilekagi Silver Jubilee Thoram Amaga Luinana Multi Development Program Hodopagi Thoram Ama Chingamaka Ketrilekai the Labor Agency Sita Pangtokre Thoramatuda RK Komdunsana Dr. N. Chauba Madi Agency Sigi Maru Ibami Kana Sarugya K.
एजेंसी असिगी सेक्रेटरी प्रतमा मैतैना एजेंसी असिना पांगथोखिबा थबक थोरमसिंग निंगसिंखे दिसेबंगी प्रोग्राम तरुपा सैसिदा मियामना सहयोग पिबियो थौना पिबियो हाइबा मफम असे असी सेलिब्रेशन हौदोकपगी थौमसिदा मीडियागी सिनाव पाकपरि मदयाला अपील तौसरि सोतना लेरिबा इम्फाल ईस्ट डिस्ट्रिक्ट हेना चौकनबा पांदमदा तोंगान तोंगानबा डिस्ट्रिक्ट असिगी जिला परिषद मेंबर तराना पुनः होनरे हौकिबा अक्टोबर 15 दा इम्फाल ईस्ट डिस्ट्रिक्ट के अनौबा अध्यक्ष खन्नबा थांगतखिबा नो कॉन्फिडेंस मोशन अदु अक्टोबर 18 दा फाइनल ओइगनी मरम मदुना कथोपगा लोइना इसा इसाना जिला परिषद मेंबर तरा पुनसिनदुना लेमिनरे ngasi इम्फाल ईस्ट डिस्ट्रिक्ट की मफम अमदा पाउमी सिंगा उनाबदा वफम सिंगसी जिला परिषद मेंबर तराना वफम सिंगसी फुंगदुखिबने हौजिक मेंबर सिंग पुन्ना लेमिनरिबा सिदा कनागुंबा अमगे थविनसिना यानिंगदना लैबा अमत याउदे नो कॉन्फिडेंस मोशन असिदा पुन्ना मेंबर तरामापलगी मनुंगदा अध्यक्ष खनगदबने हाइनसु जेडपी मेंबर सुंदरना मखाताखे मसी अखोई इम्फाल ईस्ट की जिला परिषद तरा फॉर्मसिदा प्रेस कॉन्फ्रेंस तौजरी मरमदी अक्टोबर तांकुमादा थोकिबा नोटिफिकेशन अमी मतुगिना लाइबा अक्टोबर 18 दा इम्फाल ईस्ट जिला परिषद अध्यक्षगी होबा इलेक्शन की थोरम लई under the section 57 subclause 4 MPR Act 1994 की मखादा इलेक्शन अमा नो कॉन्फिडेंस मोशन की लेजरी असिगुम इलेक्शन की दमकता अखोइना फॉर्म्यूल अमा खन्नबा अखोइ जिला परिषद तराना मोन अमता मानना फापुन यावदना इम्फाल ईस्ट चाखनबी थौरांगदा अखोइना अमा तोइन पुंजदना लाखदरबा 31 की इलेक्शन से माइ पाकनबा अखोइ सातौजरी सिगुम इलेक्शन असिदा माइ पाकनबी दमकता प्रजामयाम अमसुं यूरोप मणिपुरी डायस्पोरा सिंगी एसोसिएशन यूरोपियन मणिपुरी एसोसिएशन निंगोल चाकोबगी थौरम लंदन की सेंट जॉर्ज चर्च हॉल पांथोखरे थौरम असिदा यूरोप की तोंगान तोंगान मफमदा खुंदारिबा मणिपुरी यांखैरोमना सरुक यारे निंगोल ओइबिसिंगना नाट की ओइबा फिजोल सेट चादुना लमदम असिगी थादोकनबा याद्रबा एंसांग मथेल सिंग चामिनबगा लोइनना बिबा अमसुंग निंगोल सिंगी मरक्ता कुदोल पोट लानबना थौरम असिगी मपुंग ओइबा सक्तम ओइखे लागिबा तांग मंगादा पांथोकदौरिबा निंगोल चाकोबगा मरि लेनना पोट लेबा मदे सिजिनरिबा खुलाई खुदिंगमक स्टाम तौरबा अचुंबा अदु खतंग सिजिननबा वेट एंड मीजर्स लीगल मेट्रोलॉजी मणिपुरना खंगलगले पैकेज आइटम सिंगदे पीरिबा मैक्सिमम रिटेल प्राइस तगी हेना योंदनबा खंगलगले करिगुंबा योलम तारगदी आइन की मटुंग इना दंदी फंगनी हारे पोट लेरिबा कंज्यूमर सिंगनसु पेंदबा लेरबदे कंट्रोलर वेट एंड मीजर्स लीगल मेट्रोलॉजी लंफेल पाटा वाकट यागनी हारे टेक्नोपल केंद्रदगी आईएनसी की टिकेट माई पाक्तुना मिनिस्टर कयारक ओइरमलबा मोरुंग मकुंगा एनपीएफ द याउख्रे मांगना पार्टी द याउरकपदा स्टेट प्रेसिडेंट सोसो लोरहोना अयाबा पिख्रे मणिपुर सरकार की एग्रीकल्चर लोइसंगना मणिपुर की लौमी मियाम की तंगाई फदना चंगबा यूरिया हार बैग लाख अहोंगबा ममलदा हाइबदी लुपा 243 फंगन की हाइना मणिपुर की पाउसे सिंगदा अखनना फोंदोखिबा असि ख्वाइदगी चावबा नमथाक अमनि हाइना माओइस्ट कम्युनिस्ट पार्टी मणिपुर की सेक्रेटरी पब्लिसिटी एंड प्रोपेगेंडा नोंगलेन मैते की चेरोल अमना हारे मियामना हार तंगाई फदबा मतमदा लौमी मियामना यूरिया बैग अमदा लुपा 400 फावबा पिनदुना लेनकी हाइबसी मणिपुर की पाउसे खुदिंगमक्ता फोंनखिबा अदु ngarang खक्तनी हाइबसी मियामना काउनद्रे एग्रीकल्चर लोइसंगना मार्केट मोनोपोली तौदुना चतकिबा नमथाक अदुगी असाउबा लाक्सिनद्रिबा लौमी मियामदा काउरमगनी मतागुम एग्रीकल्चर लोइसंगना अमु हन्ना ओइदबा कया nganglakpa asi लुपना तराइना लौबा ngamloi करिगुंबा एग्रीकल्चर लोइसंगना यूरिया बैग लाख अहुम asi matam chana amadi maram chana yenthoklamlagadi लौमी मियाम खरा मखै साफरमगदबने यूरिया लाख अहुमना येंथोकपदा लेकाय अमममदा बेग चामयांखै थुंगनै अमदे हारिबा मसिंग असि मणिपुर की ओइना लेमना पाना कोनबा मसिंगने मणिपुरदा यूरिया फंगनखिदब नते तौगुमसुंग लाइरबा लौमी मियामदा फंगफम थोकपा ममल अदुदा फंगनखिदे हाइबने फिबम असिदा मणिपुर की एग्रीकल्चर लोइसंगना अफबा सादुना लौमी मियामदा यूरिया बैग लाख अहुम फंगनखि हारिबा असिना कयामु मणिपुर की लौमी मियामबु उसित थवैदबगे हाइबदु मयेक सेंगना ताकले हिरम असिदा माओइस्टना तराइना लौबंगमदे एग्रीकल्चर लोइसंगना यूरिया की सेनोंग फंगखिबा से लुपा करोड़ मरीदगी तरुक फावने ngasi khunai chathokta chaungna singnaba amane loisang asigi mathakta karamba khongjang changsingatage amade karamba chairak lepthokadage haibadu miyamna numit
mangani gi manungda loop asida suggestion pibiu miyam gi apamba yengduna loop asina warep lobag loinana lairaba miyambu usit thawaidaba sing chap chana thengnagani hare Muslim Students Organization India Babupara Unit na sinduna Nomugyoiba Cultural Festival among ngarang Jiribamge Babupara da pangthokre Thawramasigi sarukamo oina tongan ba mahiroi singi quiz layek pa amadi Islamic Cultural Song changdam nakhi District Handloom and Handicraft Imphal West na sinduna November ani fawba chathakadaba Chakauba Festive Fair iboyama sumang lila sanglenda Commerce and Industry Principal Secretary Onavakeshona Hodokre Thawramasida Additional Director V. Waltang, District Handloom and Textile Imphal West K Project Manager M. Rajin Susarukya K. Fairasida Handloom Cluster Kunithogi, Stall Marfuna Sarukyari, Onavakeshona Matang Zahigi January Taratagi Taramapal Pauba, Mandleda, India Gi Potok Sing Utpa Mela Ama Pangtokodoriba Sida, Manipur Su Yaunana Bathorang Tore. Myanmar state asigi handloom gi pothok sing yamna pami maramasina pothok asi hena sawat hanba mathau tai phungdokhi exhibition in the fair se ekoi laiwa sahi gi sehe lor ko matung da January gi tarik 3 tama par prampan phawada Myanmar gi mandre da so India gi product so ma tawni ada par invitation phangle Myanmar ni ko gi handloom gi product si ama pamba Ningol Chakobaga Mari Lenana Port Jay Mamal Tanga Madi Arum Ayang Sudana Port Yon Bidanaba Janata Dol United Youth Front Manipur State na Apil Taure Dukan Singna Port Jay Niom Chumna Yo Libra Habadu Mari Lenaba Department na Healthline Hangdok Tuna Miyam Kudong Sana Bonagadabane Ningol Chakoba Mayagi Mi Kana Chinkalagle Matamasida Miyam Tinba Mapamda Akia Kang Sokpa Sibaya Batodok Sing Token Bigano Hade JCB driver Miat Kamari Lenana J Shina Changshilakhiba Pung Kuntrataruki General Strike Adu Good Festival Amade Ningol Chakobagi Yenglaga Dub Kayana Tensin Anaba Apil Taurokpagi Matung Ina Hayeng Ayuk Pung Mangada Tensin Duna Lushilagani Hare Sarkana JCB Dabi Atubamatanda Pidrabadi Atubamatanda Akan Makongjang Sangsin Kigani Hare Sakang daba singna Paruba Class 3 Kakta Tamliba Mahiroi Nupamasa Ama Police Ubadagi Lamakhangda Hundok Lamne Kagdo Singa Sinong Telpung Ahuma Kairom Taba Aduwaida Nupamasa Sina Mayumdagi Tuition Chatkibada Lambida Mioy Karana Maruti Van Amada Faduna Purubane Numidang Wadang Pung Manga Makairom Taba Matanda Citizen Club Soibam Laikagi Club Kimanakta Lerambadagi Club Ki Members Singna Thengna Badagi Police Ta Pau Pibagalwinana Imung Manungda Tek the Kaidana Sinakre Sakang daba Singi Kuttagi Natok Horabat Nupamasa Asigi Maming Wahengbam Rishal Zahitara Apokpa Ibochoba Kurai Kongpal Awang Laikai Dagini Mahag Sacred Heart School da Class 3 Tabliba Mahiroini Rishal na ISTV News da Mahag na tuition Chatpamatamda Maruti Van Amada Lairamba Mioy Karana Faraga Mahag ki Mamaida Rumal Amana Kumzillaga Gari da Thangatke Maduda Gyan Mangke Gari adu Thauduna Laklaba Matungda Lambida Police Labor Ubadagi Mahagpu Gari Khamlaga Mamaida Ising Saishlamlaga Thamlambani Hare Rusa Chana Hanaba Manipur Sarkar Lekiba Firebasibu All India Youth Federation Manipur State Council na Mapung Oina Education Minister Buthagat Pufongdurakle Sarkari College Singda Thabak Tawduna Waraklaba Part Timer Amadi Guest Faculty Singbu Scheme Asiki Makada Regularization Tawbiduna Mairoi Singda Quality Education Piba Ngamnabagi Damak Pukning Chingshile Hauzik Sanabagi Pau Nasiki Sanabagi Pauda, Siliguri the Chathariba Sub Junior National Ranking Table Tennis Tournament K is Jonda, Manipurgi RK Donald na Bengalgi Sanaribo Maitiba Piduna Men Draw the Chankre. Tangweban Gilizing to Sang and the Chathariba Waikong Kambini Memorial Kang Tournament Cake Nasanakiba Ahanba semi-final match star, Kesamtong Kendrana Wangway Kendrabu Panzil Kunmari Taramangada Maitiba Pikre. Hayeng Oinam Kendra Madina Mol Kendra Anina Anisuba semi-final match star Sanaragani. West Bengal da Lagliba November Mangadagi Pangtokadoriba All India GB Maflankar Shooting Championship da status Sigi represent Tawduna Sanori Kun Kankre Kalaba Sanori Sing November Amadagi Imphal Thadoklagani
Kumalampak Sports Complex da Sathariba Kunmarirak Suba Senior State Archery Championship ki ngase sana kiba tongan ba event singda mai pakraba singa dudi 70 meter recurve women da NSA gi M Rupena ahan ba position ani suba position na sai gi TS Surmalana takre 60 meter recurve women da sai gi TS Surmalana ahan ba position aduga NSA gi M Rupena ani suba position takre 90 meter recurve men da saigi wide kumana ahan position NSA gi O Asok na anis position takre 70 meter recurve men da saigi wide kumana ahan position anis position na NSA gi Donik na takre India round team women da YSC na punna point chama mafudrat taruk phangduna ahan position aduga BAA na point chama humphumanga phangduna anis position takre India round team men da ARA Sina point Chani Tarahum de Pangduna Ahan position Naduga YSC na point Chani Shupna Hum Pangduna Anisba position Takre 50 meter compound women da YSC gi Parbatina Ahan ba position Aduga Saigi Maringmaina Anisba position Takre Gujarat के राजकोट पंखो की बर्ड नेशनल मास्टर एक्वाटिक चैंपियनशिप ता मणिपुर न पुन्ना गोल्ड मेडल अहुम सिल्वर मेडल तरेट अदुगा ब्रॉन्ज मेडल मरी लौरखे हौजिक ngasi nongmage ngasagi pau ngasi nongmage ngasagi pau da ICR lampel pata ki phangba pau gi matung ina ngasi khwaidagi saba degree celsius 39.3 mari khwaidagi ingbana degree celsius 33.0 nungsita yawba ising manil gi chang ayukta chada marfudra taru nongthiltana chada humfu mari nongju gi chang 5.3 millimeter ne haujeroi badamaroi ba mukhana Manipur State Archaeological Monument amadi mafam sing ngak senbagi thabak lokali haina Chief Minister Okrami Bobina haikre Nupi singbu law making body da masing yamna yahonna ba hona bagi tangai fadaba leire haina Health Minister Funjathang Tonchingna haikre amadi Circle SDO singna panchayat ki thabak thoram sing yengsin hangani haiba sarkar gi warip ki mayokta panchayat amadi jila parishad sing khongjang changsin gadore ngasi go ni das TV na pizza pau mata solution jere mieng tabiri basing ba mukahna khorum jere